ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝꯗꯣꯡꯄꯣꯛ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯗꯣꯡꯄꯣꯛ꯫ ꯇꯥꯝꯂꯕ ꯆꯤꯡꯌꯥ ꯑꯃꯒꯤ ꯆꯤꯡꯈꯣꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯌꯥꯏꯃ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯏꯃꯅ ꯃꯥꯒꯤ ꯁꯦꯟꯗꯣꯟ ꯊꯨꯝꯗꯣꯟ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯂꯩꯔꯛꯇꯨꯅ ꯉꯥ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯇꯥꯝꯂꯕ ꯆꯤꯡꯌꯥ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯌꯥꯏꯃꯒꯤ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯃꯄꯥ ꯂꯥꯌꯦꯡꯅꯕ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯌꯥꯝꯅ ꯄꯨꯈꯤ, ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯁꯨ ꯀꯟꯕꯁꯨ ꯉꯝꯍꯧꯗꯦ꯫ ꯃꯤꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯟꯁꯤꯡꯗꯤ ꯁꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯊꯕꯛ ꯀꯟꯅ ꯁꯨꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯖ ꯅꯣꯝꯖꯕꯗ ꯐꯪꯂꯛꯂꯤꯕ ꯁꯦꯟ ꯈꯨꯗꯤꯡꯃꯛ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯑꯣꯏꯅ ꯍꯨꯟꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯩꯀꯥꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯍꯥꯖꯣꯟ ꯕꯩꯔꯗꯨ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ "ꯌꯥꯏꯃ, ꯅꯪꯕꯨ ꯍꯟꯗꯛꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯤ ꯍꯥꯏꯅ ꯇꯥꯏ, ꯁꯦꯟ ꯑꯝꯇ ꯄꯨꯔꯛꯇꯕ꯭ꯔꯣ? ꯄꯨꯔꯛꯂꯗꯤ ꯅꯪ ꯃꯥꯃꯒꯤꯗꯨ ꯈꯔ ꯏꯟꯊꯣꯛꯎꯗꯅ." "ꯑꯩꯅ ꯅꯪꯒꯤ ꯂꯩꯇꯕ ꯈꯪꯏꯀꯣ, ꯄꯨꯂꯞ ꯏꯟꯊꯣꯛꯎ ꯍꯥꯏꯔꯣꯏ, ꯑꯗꯨꯒ ꯃꯊꯣꯏꯁꯨ ꯑꯃꯠꯇ ꯄꯤꯔꯛꯑꯅꯨ, ꯁꯦꯂꯦꯞꯇꯣ ꯑꯗꯨ ꯈꯛꯇꯪ ꯄꯤꯔꯣ꯫ ꯃꯆꯤꯠ ꯃꯆꯤꯠ ꯏꯟꯊꯣꯛꯅꯕ ꯇꯧꯅꯦ ꯌꯥꯏꯃ." "ꯍꯣꯏ ꯃꯥꯃ, ꯑꯩ ꯁꯣꯏꯗꯅ ꯏꯟꯊꯣꯛꯆꯒꯦ꯫ ꯃꯌꯥꯝꯒꯤ ꯁꯦꯟ ꯃꯌꯥꯝꯁꯤ ꯑꯩꯅ ꯁꯨ ꯅꯣꯝꯗꯨꯅ ꯐꯪꯂꯛꯄ ꯁꯦꯟꯁꯤꯅꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯌꯨꯝ ꯍꯤꯡꯒꯣꯜꯁꯤ ꯌꯣꯜꯂꯒ ꯄꯨꯂꯞ ꯁꯤꯡꯈ꯭ꯔꯒꯦꯅ ꯈꯜꯂꯤꯕ ꯃꯥꯃ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯌꯥꯏꯃꯅ ꯃꯥꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯄꯨꯟꯅ ꯌꯣꯟꯊꯣꯛꯂꯒ ꯃꯤꯒꯤ ꯁꯦꯟ ꯄꯨꯝꯅꯃꯛ ꯁꯤꯡꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯤꯡꯌꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯣꯡꯅ ꯂꯩꯔꯒ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒ ꯉꯥ ꯆꯔꯥ ꯑꯃ ꯆꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯀꯔꯤꯅꯣ ꯑꯃ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯏꯃ ꯍꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯂꯣꯝꯗ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯏꯃꯅ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯗ ꯌꯥꯏꯃꯅ "ꯀꯔꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯑꯁꯤꯕꯣ? ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯕꯨ ꯇꯥꯗ꯭ꯔꯤꯅꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯐꯝꯂꯒ ꯂꯩꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯌꯨꯝ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯃꯁꯥꯗꯨ ꯈꯪꯁꯥ ꯁꯥꯒꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯥ ꯑꯗꯨ ꯈꯪꯏꯪ ꯏꯪꯁꯤꯜꯂꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯏꯃꯅ "ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯁꯤꯅ ꯌꯨꯝꯁꯤ ꯐꯥꯎꯔꯒ ꯆꯠꯈ꯭ꯔꯦꯅꯦ, ꯑꯗꯨꯒ ꯏꯁꯥꯗꯁꯨ ꯕꯪ ꯁꯥꯒꯠꯂꯝꯃꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯥꯏꯃꯗꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯃꯗꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯒꯦ ꯈꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯏꯃꯗꯨ "ꯀꯩꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯥꯊꯤꯅ ꯈꯪꯕꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯅ "ꯇꯥꯃꯣꯆꯧ, ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯈꯪꯉꯤꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯪꯉꯛꯄꯗ ꯌꯥꯏꯃꯅ "ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯁꯤꯗ ꯂꯐꯨ ꯃꯅꯥ ꯑꯃ ꯐꯦꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯧꯔꯨꯔꯕ, ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯂꯦꯞꯄꯝꯕꯁꯤꯗ ꯈꯪꯕꯅꯤ꯫ ꯌꯥꯔꯦ, ꯆꯪꯉꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯏꯃ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨ ꯐꯃꯨꯡ ꯃꯊꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯏꯃꯅ "ꯍꯩꯃꯥ, ꯀꯩꯗꯧꯔꯦ? ꯅꯕꯥꯅꯤꯅ ꯂꯦꯞꯄꯒ ꯂꯩꯔꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ?"
ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯃꯅ "ꯍꯩꯃꯥ, ꯑꯩꯈꯣꯏꯗꯤ ꯃꯃꯥꯡꯊꯣꯡ ꯂꯣꯜꯂꯝꯗ꯭ꯔ ꯃꯥꯜꯂꯦꯗꯅ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯕ ꯂꯥꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯐꯃꯨꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯃꯍꯥꯛꯅ ꯐꯃꯨꯡꯂꯣꯝꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯏꯃꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯑꯩꯒ ꯆꯪꯃꯤꯟꯅꯔꯛꯄ ꯊꯝꯕꯥꯜꯁꯤꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ, ꯏꯆꯥꯁꯤꯡꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯍꯧꯖꯤꯛꯇ ꯂꯦꯞꯄꯒ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯝꯇ ꯇꯧꯈꯤꯗꯕ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯕꯒꯨꯝ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣꯅꯦ꯫ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯊꯝꯕꯥꯜ ꯁꯅꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯍꯧꯒꯠꯂꯛꯂꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯁꯤꯗ ꯌꯥꯏꯃꯅ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯒ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯨꯕꯗꯥꯏꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯅ ꯇꯨꯝꯈ꯭ꯔꯦꯗ, ꯁꯦꯅꯦ ꯃꯤꯠꯇꯨ ꯁꯤꯡꯉꯨꯅꯦ, ꯋꯥ ꯑꯃ ꯍꯥꯏꯒꯦꯃꯤ꯫ ꯃꯁꯤꯗ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯏꯉꯛ ꯉꯛꯅ ꯈꯨꯝꯃꯛꯏ, ꯍꯥ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ, ꯑꯩꯗꯤ ꯉꯁꯥꯏ ꯇꯨꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯅꯤ ꯍꯧꯒꯠꯂꯤꯁꯦ꯫ ꯍꯩ, ꯑꯁꯦꯡꯕꯔꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯗꯤ ꯌꯨꯝꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦꯁꯦ, ꯑꯁ, ꯂꯝ ꯑꯍꯣꯡꯕ ꯊꯤꯕ꯭ꯔꯕꯨ ꯁꯤꯕꯝ ꯅꯥꯕꯝꯒ ꯑꯃꯠꯇ ꯈꯪꯗꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯕ ꯑꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯃꯅ ꯃꯅꯥꯛꯇ ꯑꯉꯥꯡ ꯂꯩꯔꯤꯕꯅꯤꯅ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯇꯨꯝꯅꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯃꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯃꯑꯣꯟ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯍꯧꯒꯠꯂꯛꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯃꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯂꯣꯏꯅ ꯍꯧꯒꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯃꯅꯁꯨ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯩꯕꯨꯜ ꯄꯥꯏꯈꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯥꯛꯂꯒ ꯃꯩꯕꯨꯜ ꯄꯥꯏꯈꯤꯕ ꯅꯥꯀꯟ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯤꯒꯤ ꯃꯃꯥꯏꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯃꯤꯗꯨ ꯌꯥꯝꯅꯁꯨ ꯁꯦꯡꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ, ꯀꯔꯤꯅꯣꯅꯦ, ꯀꯅꯥꯅ ꯌꯦꯛꯂꯤꯅꯣ ꯁꯤꯕꯣ? ꯌꯨꯝꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯅꯒ ꯌꯦꯛꯄ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯅꯥꯜꯂꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯁꯅꯥꯅ, ꯇꯥꯃꯣꯆꯧ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯃꯁꯤꯗ ꯌꯥꯏꯃꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯝꯕꯥꯜ ꯁꯅꯥꯗ ꯌꯦꯡꯉꯛꯏ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯌꯥꯏꯃꯅ ꯐꯛꯂꯥꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯊꯝꯕꯥꯜ ꯁꯅꯥꯗꯁꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯃꯤ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯥꯃꯣꯆꯧ, ꯁꯤꯒꯤ ꯃꯃꯤꯁꯤꯗꯤ ꯑꯁꯣꯝꯒꯤ ꯐꯛꯂꯥꯡꯗꯁꯨ ꯇꯥꯍꯧꯏ, ꯑꯩꯁꯨ ꯇꯥꯃꯣꯆꯧꯗ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯗꯨ ꯏꯉꯛ ꯉꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯣꯝꯒꯤ ꯐꯛꯂꯥꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯌꯥꯏꯃꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯁꯣꯝꯒꯤ ꯐꯛꯂꯥꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯃꯅ ꯊꯝꯕꯥꯜꯗ ꯉꯔꯥꯡ ꯑꯍꯤꯡ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯎꯍꯧꯕ ꯈꯨꯗꯤꯡꯃꯛ ꯊꯝꯕꯥꯜꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯀꯟꯅ ꯀꯞꯂꯛꯏ꯫ ꯃꯁꯤꯗ ꯌꯥꯏꯃ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯀꯥꯆꯤ ꯑꯃꯗ ꯀꯟꯅ ꯀꯣꯜꯂꯒ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯃ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯃꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕु ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯂꯧꯊꯔꯒ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯒ ꯗꯗꯥꯒ ꯄꯨꯟꯅ ꯁꯥꯟꯅꯔꯤꯉꯩ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯥ ꯑꯋꯥꯡꯕ ꯑꯃ ꯂꯥꯛꯂꯒ ꯗꯗꯥꯒ ꯏꯕꯥꯅꯤꯕꯨ ꯄꯥꯝꯈꯠꯂꯦ꯫ ꯑꯩꯅ ꯀꯤꯗꯨꯅ ꯀꯞꯄꯗ ꯅꯨꯄꯥꯗꯨꯗꯤ ꯀꯟꯅ ꯅꯣꯛꯏ, ꯑꯗꯨꯒ ꯑꯩꯕꯨ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯝꯂꯒ ꯗꯗꯥꯗꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯃ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯛꯏ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯗꯗꯥꯗꯨ ꯀꯔꯣꯝꯗ ꯄꯨꯈꯤ ꯍꯥꯏꯅ ꯍꯪꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯂꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯃꯗꯨ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯗꯨꯅ
ꯌꯥꯏꯃꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯞꯆꯈꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯠꯇꯁꯨ ꯇꯥꯔꯝꯗꯦ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯊꯥꯞꯅ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯌꯥꯌꯥ ꯂꯥꯡꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗꯦ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯄꯨꯈ꯭ꯔꯤꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯧꯔꯤꯕ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯃ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯏꯃꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯌꯥꯏꯃꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯐꯤꯃꯨ ꯁꯦꯠꯄ ꯑꯃ ꯅꯥꯄꯤ ꯃꯔꯛꯇ ꯐꯝꯂꯒ ꯂꯩꯕ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯃꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯌꯥꯏꯃꯅ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯄꯨꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯦ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯃꯗꯤ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯊꯝꯕꯥꯜꯗ ꯄꯔꯞ ꯆꯠꯅꯕ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯄꯔꯞ ꯆꯠꯄꯗ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥ ꯌꯨꯝ ꯌꯧꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯕ ꯁꯣꯔ ꯀꯥꯝꯕ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯇꯣꯛ ꯊꯦꯡꯁꯤꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯥꯏꯕꯛ ꯐꯗꯨꯅ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯌꯥꯏꯃ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯗꯒꯤ ꯌꯥꯏꯃꯅ ꯃꯆꯥꯅꯨꯄꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯏꯆꯟꯒꯅ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯏꯆꯟꯕꯨ ꯂꯩꯍꯥꯎ ꯄꯥꯝꯕꯤꯒꯤ ꯃꯁꯥꯗ ꯌꯥꯟꯁꯤꯜꯂꯝꯃꯒ ꯑꯩꯕꯨꯅ ꯃꯍꯥꯛꯅ ꯄꯨꯔꯒ ꯆꯠꯈꯤ ꯑꯩꯅ ꯂꯩꯍꯧꯅꯕ ꯐ꯭ꯔꯪ ꯆꯣꯡꯕꯗ ꯃꯍꯥꯛꯅ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯩꯕꯨ ꯈꯪꯊꯥ ꯊꯥꯗꯔꯒ ꯑꯩꯒꯤ ꯀꯣꯛꯇ ꯎꯇꯨꯞ ꯑꯃꯅ ꯀꯟꯅ ꯊꯣꯝꯂꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅꯦ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜ ꯁꯅꯥꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯊꯝꯕꯥꯜ ꯁꯅꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯕ ꯃꯇꯨꯡ ꯌꯥꯏꯃꯗꯨ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯌꯨꯝꯗꯅ ꯊꯝꯕꯥꯜ ꯁꯅꯥ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯌꯥꯏꯃꯗꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯊꯤꯕꯗ ꯃꯇꯝ ꯐꯅꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯐꯪꯂꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯂꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯥꯅ ꯈꯪꯖꯕ ꯑꯃꯥꯏꯕ ꯑꯃꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯔꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝꯗꯨ ꯌꯦꯡꯂꯒ ꯈꯪꯂꯅꯤ ꯍꯥꯏꯕꯗꯒꯤ ꯌꯥꯏꯃꯒ ꯄꯨꯟꯅ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯗ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯌꯥꯏꯃꯅ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯇꯝ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯈꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯟꯅ ꯀꯞꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯊꯝꯕꯥꯜ ꯁꯅꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯒ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯆꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯥꯈꯠꯇꯨꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩꯗ ꯌꯥꯏꯃꯗꯨ ꯑꯃꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯝꯕꯥꯜ ꯁꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥ ꯑꯅꯤꯃꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯛꯏ ꯃꯁꯤꯗ ꯌꯥꯏꯃꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯈꯣ ꯏꯆꯥ ꯅꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯀꯩꯁꯨ ꯃꯥꯡꯗꯦ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯆꯥꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯂꯒ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯌꯥꯏꯃ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯌꯥꯏꯃꯒ ꯄꯨꯟꯅ ꯌꯥꯏꯃꯒꯤ ꯍꯤꯡꯈꯣꯜꯗꯒꯤ ꯊꯤꯃꯤꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯍꯨ ꯃꯌꯥꯏ ꯀꯟꯈ꯭ꯔꯦꯗ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕ ꯂꯥꯏꯔꯝ ꯑꯃꯁꯨ ꯁꯣꯛꯂꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯍꯨ ꯃꯌꯥꯏ ꯀꯟꯕ ꯑꯃꯅ ꯂꯩꯔꯝꯕ ꯌꯨꯝꯅꯤ ꯃꯁꯤꯅꯅꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯗ꯭ꯔꯤꯕꯁꯦ
ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯃꯨꯡꯒꯤ ꯀꯥꯡꯈꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯡꯗꯨꯅ ꯃꯄꯥꯟ ꯑꯁꯤꯗ ꯀꯧꯊꯣꯔꯛꯎ ꯂꯥꯏ ꯈꯣꯏꯔꯝꯍꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯌꯥꯏꯃꯅ ꯐꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯒꯤ ꯀꯥꯡꯈꯗ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨ ꯀꯥꯡꯈ ꯑꯗꯨꯗ ꯀꯣꯟꯁꯤꯟꯅꯔꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯃꯅ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯊꯨꯂꯣ ꯆꯦ ꯕꯕꯥ ꯂꯥꯛꯑꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯀꯥꯡꯈꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯦ ꯃꯆꯥ ꯑꯅꯤꯗꯨ ꯎꯖꯕꯗ ꯊꯝꯕꯥꯜꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯐꯝꯍꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯅꯣꯛꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯆꯥꯛꯁꯪꯗ ꯀꯣꯜꯂꯤꯛ ꯀꯌꯥ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯄꯒ ꯌꯥꯏꯃꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯅꯪꯕꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯒꯦꯅꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯪꯉꯛꯄꯗ ꯌꯥꯏꯃꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯝꯕꯥꯜ ꯁꯅꯥꯅ ꯐꯛꯂꯥꯡꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯃꯤ ꯑꯃꯁꯨ ꯇꯥꯏ ꯍꯥꯏꯅ ꯑꯃꯥꯏꯕꯗ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯥꯏꯅꯣꯅꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯉꯛꯅ ꯐꯛꯂꯥꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯏꯃ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯁꯅꯥ ꯌꯥꯎꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯈꯨꯠꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯥꯟꯊꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯍꯦꯛ ꯅꯥꯟꯊꯕꯗ ꯈꯪꯍꯧꯗꯅ ꯐꯛꯂꯥꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯊꯣꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯃ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯤꯈꯤꯕꯅ ꯄꯨꯂꯞ ꯇꯥꯁꯤꯟꯅꯔꯒ ꯂꯩꯅꯩ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯤꯒꯅꯨ ꯏꯆꯥ ꯑꯩ ꯂꯩꯇꯥꯏꯅꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯥꯡꯒꯣꯜ ꯂꯣꯝꯗ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜ ꯌꯧꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯏ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯂꯔꯣই ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕ ꯑꯃꯠꯇꯅ ꯂꯩꯇꯥꯏꯅꯕ ꯉꯝꯂꯔꯣই ꯑꯗꯨꯅꯅꯤ ꯌꯨꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯂꯤꯕꯁꯦ ꯅꯪꯁꯨ ꯌꯨꯝꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤꯕꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯃꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯌꯥꯏꯃꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯕꯨꯡꯉꯣ ꯎꯄꯥꯏ ꯑꯃꯇꯪꯗꯤ ꯂꯩ ꯃꯗꯨꯗꯤ ꯅꯪꯅ ꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦꯅꯦ ꯃꯥꯃꯥ ꯀꯔꯤ ꯎꯄꯥꯏꯅꯣ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯁꯤꯅꯤ ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯄꯨꯂꯞ ꯊꯨꯒꯥꯏꯔꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯂꯥꯏ ꯑꯃꯨꯛꯇꯪ ꯍꯔꯥꯎꯔꯕ ꯑꯗꯨꯒ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯕ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯑꯩꯒ ꯈꯪꯅꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯂꯩ ꯃꯈꯣꯏꯗꯨ ꯑꯩ ꯀꯧꯒꯦ ꯑꯩꯅ ꯁꯦꯟꯁꯨ ꯇꯥꯅꯕ ꯍꯥꯏꯅꯕꯤꯒꯦ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯃꯥꯃꯥ ꯁꯦꯟꯗꯤ ꯀꯌꯥꯃꯨꯛꯇꯤ ꯆꯪꯒꯅꯤ ꯏꯕꯨꯡꯉꯣ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯏ ꯁꯥꯕꯗꯤ ꯁꯦꯟ ꯌꯥꯝꯅ ꯆꯪꯂꯣꯏ ꯑꯗꯨꯒ ꯁꯦꯟ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤꯕꯗꯤ ꯅꯪꯒꯤ ꯌꯨꯝꯁꯦ ꯁꯥꯒꯗꯧꯔꯤꯕ ꯑꯁꯤꯗꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯌꯨꯝ ꯁꯤꯕ ꯅꯨꯃꯤꯠꯇ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯍꯥꯃꯦꯡ ꯂꯥꯕ ꯑꯃꯁꯨ ꯁꯥꯔꯦꯟ ꯆꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯅꯤ ꯁꯦꯟ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤꯕꯁꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯃꯥꯃꯥ ꯌꯨꯝꯗꯨ ꯆꯨꯝꯅꯒꯤ ꯂꯩꯕ ꯌꯥꯅꯕ ꯂꯧꯇꯥꯡꯁꯪ ꯑꯣꯏꯅ ꯁꯥꯔꯒ ꯇꯣꯛꯄꯗꯤ ꯌꯥꯒꯗ꯭ꯔꯥ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯁꯦꯟꯗꯨ ꯂꯩꯔꯀꯥꯟꯗ ꯃꯑꯣꯡ ꯇꯥꯅ ꯁꯥꯔꯁꯨ ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯕ ꯌꯥꯅꯕ ꯈꯛꯀꯤ ꯁꯥꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯌꯥꯏꯅ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯂꯥꯏꯗꯨꯕꯨ ꯈꯣꯏꯔꯝꯈ꯭ꯔꯕꯗꯤ ꯃꯐꯝꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯗꯤ ꯃꯥꯃꯥ ꯂꯥꯏꯗꯣ ꯈꯣꯏꯔꯝꯂꯁꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯦꯟꯁꯨ ꯈꯔ ꯂꯩꯔꯤ ꯃꯁꯤꯅ ꯍꯦꯛꯇ ꯈꯣꯏꯔꯝꯍꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯟꯕꯤꯗꯨꯅ ꯌꯥꯏꯃꯒꯤ ꯌꯨꯝꯗꯨ ꯍꯥꯃꯦꯡ ꯂꯥꯕ ꯑꯃ ꯁꯥꯔꯦꯟ ꯆꯜꯂꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯁꯤꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝꯗꯨ ꯁꯤꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃ ꯑꯅꯤ ꯀꯧꯗꯨꯅ ꯂꯥꯏ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯂꯥꯏꯁꯪꯁꯨ ꯁꯥꯈꯤ ꯃꯁꯤꯗꯒꯤ ꯌꯥꯏꯃꯅ ꯋꯥꯅ ꯇꯧꯔꯒ ꯁꯪꯒꯣꯏ ꯌꯨꯝꯁꯥ ꯑꯃ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ
ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯅꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯌꯥꯏꯃꯅ ꯊꯕꯛ ꯆꯠꯄꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤ ꯃꯁꯤꯗ ꯌꯥꯏꯃꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯇꯥꯗ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯋꯥ ꯑꯝꯇ ꯍꯪꯖꯧꯒꯦ ꯑꯁꯨꯝꯅ ꯀꯧꯕꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯄꯥꯈꯠꯇꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ ꯃꯗꯨꯗ ꯌꯥꯏꯃꯅ ꯄꯔꯞ ꯄꯔꯞ ꯇꯥꯟꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯝꯂꯝꯃꯤ ꯇꯥꯗ ꯉꯥꯏꯕꯤꯈꯣꯃꯤ ꯋꯥ ꯑꯃꯇ ꯍꯪꯖꯍꯧꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯇꯥꯗꯕꯨ ꯁꯥꯎꯅꯨꯀꯣ ꯅꯪ ꯁꯦꯟꯗꯣ ꯑꯩ ꯍꯟꯕꯗꯤ ꯉꯝꯂꯔꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯑꯃ ꯑꯩ ꯇꯧꯒꯦ ꯅꯪꯒꯤ ꯁꯦꯕꯥ ꯇꯧ ꯍꯥꯏꯔꯁꯨ ꯇꯧꯒꯦ ꯅꯪꯒꯤ ꯁꯦꯟꯗꯣ ꯍꯜꯂꯨ ꯍꯥꯏꯕꯗꯪꯗꯤ ꯍꯥꯏꯔꯅꯨꯀꯣ ꯑꯩ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯇꯧꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯇꯥꯗ ꯚꯥꯞ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎꯁꯨ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯗ ꯑꯩꯅ ꯈꯪꯖꯅꯤꯡꯕꯅ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯇꯥꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗꯨꯗ ꯂꯩꯔꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯌꯥꯝꯗꯤ ꯃꯨꯠ ꯇꯥꯛꯑꯦ ꯇꯥꯗ ꯐꯅ ꯌꯥꯝꯅ ꯃꯨꯠ ꯇꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯝꯕꯗꯒꯤ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯇꯥꯗ ꯏꯕꯨꯡꯉꯣ ꯌꯨꯝꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯊꯣꯏꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯈꯔ ꯍꯥꯏꯒꯦꯀꯣ ꯌꯨꯝꯗꯣ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯒꯤ ꯌꯨꯝꯅꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯥꯟꯅꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝꯗꯨꯗ ꯇꯝꯅꯔꯒ ꯑꯗꯨꯝ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯌꯥꯝꯅ ꯍꯣꯡꯅ ꯃꯤ ꯑꯃꯗ ꯌꯣꯟꯈꯤ ꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯅ ꯑꯃꯥꯏꯕ ꯀꯌꯥ ꯀꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯒ ꯍꯦꯛꯇ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯁꯦꯟꯗꯃꯛ ꯇꯤꯡꯉꯤ ꯐꯕꯗꯤ ꯐꯈꯤꯗꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯉꯝꯗꯗꯨꯅ ꯅꯈꯣꯏꯗ ꯌꯣꯟꯊꯣꯛꯂꯝꯂꯤꯕ ꯑꯗꯨꯅꯤ ꯇꯥꯗ ꯌꯨꯝ ꯌꯣꯜꯂꯝꯃꯤꯕ ꯃꯤꯗꯨꯗ ꯁꯦꯟꯗꯨ ꯍꯟꯗꯣꯛꯎ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯍꯥꯏꯔꯨꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯂꯩꯖꯕꯅꯤ ꯉꯝꯅ ꯉꯝꯅꯕ ꯑꯗꯨꯝ ꯂꯩꯌꯨ ꯂꯩꯅꯤꯡꯗ꯭ꯔꯒꯅꯈꯣꯏꯁꯨ ꯑꯇꯣꯞꯄꯗ ꯌꯣꯜꯂꯨ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯇꯥꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯂꯥꯏꯕꯨ ꯍꯔꯥꯎꯕꯅꯦ ꯍꯥꯃꯦꯡꯕꯨ ꯁꯔꯦꯟ ꯆꯟꯕꯅꯦ ꯂꯥꯏꯁꯪꯕꯨ ꯁꯥꯕꯅꯦ ꯂꯥꯏꯁꯦ ꯋꯥꯈꯥꯛ ꯈꯣꯏꯔꯝꯕꯗꯒꯤ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯇꯥꯗꯁꯨ ꯅꯣꯡꯇꯗꯤ ꯂꯥꯛꯎ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤꯗꯅ ꯏꯕꯨꯡꯉꯣꯅꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯌꯥꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯅꯣꯡꯃ ꯂꯥꯛꯀꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦꯀꯣ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯌꯥꯏꯃꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ